Chahi asigi loisilakpada Meitei Amasung Kuki lucingbasing Famminaduna wari sanaraba yai official. Center na Meitei Amasung Kuki lucingbasing table amatada Famminaduna wari sananaba tharang lokholakpaga loinana chahi asigi November natraga December da community anigi lucingbasing punna wari sanaraba yai haina official oiba paw amana phongdoragli. Masak maming tawthokningdaba senior official amana agency da mathaki wafam asi phongdoladuna mahangna hai kumja 2023 gi May 3 dagi Manipur da ethnic violence thokliba mara asida Center Lengang na wang nong poklamdam da lairiba lalhobagi irang laksinaba honaduna lalholup kayaga santigi wari mathang sanabagi thabak sing chathari. Pumnama asigi mathakta illegal oina sijanaramba yamlaba nongmaising fagatuna Manipur da mahosagi punsida hanjilaknaba akanba thabak sing laukhatli. Official aduna makha tarduna hai haukiba tha khara sida kanglufani gi marakta khut thanaba leptuna Manipur da hingsagi thaudokki chang nemthakre. Asigumba fibam ama laklabanina muknariba community ani Meitei Amasung Kuki gi lucingbasing table amata da Famminaduna yasinaba ama puraktuna matam pumbagi ing tappa state ama puraknaba center na thawang lokhalakpani. Ministry of Home Affairs MIC na Kuki Amasung Meitei gi stakeholder singa tokhai na wari sanabagi thabak Chatharagliba sida nakalani magna Manipur da mahosagi fibam da hanjilakpagi apamba mayek sengna thamnaki haiba wafam official aduna phongdokladuna security force na ngak senduna Imphal gi state asigi manung hanjinba mafam sing yauna mafam khudingmakta punba leihandanaba nongmagi darkar oiba potlam sing pusili hari ningsengba yabadi haukiba tha ohumlo masida center gi thawrang makhada Meitei Amasung Kuki gi mute singa Delhi da Ministry of Home Affairs MIC gi mute singa tongan ahumlo wari sanakre wari sanakhiba adu da constructive oibaga loina nakalani magna makha tana wari sanabagi apamba su thamnakhibani agency gi policy na makha tarduna chahi asigi February 9 da NBN Chief Minister from thadokraba matung February 12 da Manipur Legislative Assembly bu animated suspension da thambaga loina na Manipur da President rule lengak thamnakhibani President rule thamkhiba numit kharani gi manung da Manipur da mausagi punsi da hanjilakna ba khongthang ama oina Governor Arjoy Kumar Bala na Manipur Police ki Correct kilut tau kiba nong may sing chayol amagi manung da Meitei Amasung Kuki na hasing na pikalang na matampiki madugi matung ina ahan ba oina tungan ba group ama dilanay Meeoi sing da lengak tanong may lising amaga marfuga mapan surrender tau kibani masigi matung tarak padang asi fawba punan nong may amadi atay kulay lising mga kachanipan ngayang kagamapan kong gapangam kere Security Force na chathaba operation da khwaidagi chana mai pakpa ma oina mamang tha June 13 gi lona ba hingda Manipur Police amasung Security Force na tampagi tungan ba district singda nongmai chahunga kungani pan fagat pangam ki haina so official sina makhata na phongdoki official sina makhata arduna chaliba tha si dagi ahungi Ayuk angan bada tengnopal kangpokpi chandel amasung Churachandpur da State Police amasung Security Force na chathakiba operation da yamlaba nongmai amadi marusing fagat pangam ki Operation adu Manipur Police, Assam Rifles, Indian Army amasung Central Armed Police Force na punna chathakibani. Security Force na thihumbagi akanba thabak chatharakpadi criminal amasung extortion ga mari leinaba case chatruk register tawkhre aduga tongan ba lalolup singi Meeoi chahunga kun fagat kre haidi Police amadi Security Force na akanba thabak lokhalak tuna lalolup singdagi Miyam da senkai thungkai tawbagi thabak sing thingba ngamlakpaga loina na logistic network sing thugaiba ngamlakle state amadi central force na community leader singa khusam na duna lokhalakwa thabak sing na Manipur da tapna mausagi punsida hanjilakpaga iroina na community anigi luchingba sing punna Famminaduna wari sananaba center na thabak lokhalakpani hana so official aduna makha tana phongdoragli sense yaudana pharmacy famlamba thengnarabadi logi matung in action lokhatkani MRPAM Ngasi lamdam masida retailer amadi wholesale family by chal announcing mafam da Meitei Fungal Register Pharmacists Association Manipur MRPAM na wafam khara khangalagli MRPAM gi General Secretary na press thorak pasarol asina haribadi license yaudana famba ballot loikraba amadi wholesale drug license na retailer pharmacist fam laga nishagi oiba drug kaya ama doctor gi prescription yaudana yoliba pharmacist sing drugs and cosmetics Act 1940 gi mayokta laiba ngaktani loinana kanaguma Meeoi kharana pharmacy dukan amada thabak yaururaga pharmacy gi experience khara leire haiduna pharmacy dukan famduna drug singbu haibadi hidak langthak singbu lana yonduna logi mayokta thabak tawriba sing khudakta lepiu habi charol asin hai pharmacy retailer singna egasigi mayokta thabak tawramba thengnarabadi MRPAM na logi matenga loinana akanba action lokhatkani haina su khangalagli Himachal gi ijawda Meeoi mapan sire Himachal Pradesh ki Panglu village ta ising ichaw na maram oiraga imung anigi Meeoi mapal laikidre hojik fawda Asiba Hakchang mari phangbangam lei National Disaster Response Force NDRF na toba Hakchang sing thibagi thabak chathari
Hauzik faubagi oina state asida ichauna maram oiraga sikhiba Meeoi Punna Marfu taraga mathoi shure Meeoi kunthraga mari gi Hakchang hauzik fauba thiba phangdri June 20 dagi hauna akanba mongda nong churakhibaga loinana state asigi mafam ayamba ising thumjinki ichauna maram oiraga national highway ama yauna Aroiba lambi chani 207 thumjinkhibadagi miyamda chauna khudongchadaba mayoknahanki Korea gi hanagi president warren issue tawkre South Korea gi president oiramba Yoon Suk Yeol Fanaba Seoul gi Central District Court na warrant issue tawkre haina agency gi pawamana hairi mamang chahida martial law chana hanaba hona kibagi damak hanagi president adu Fanaba Central District Court ki senior judge nam se jin na arrest warrant issue tawkibani haina Yonhap News Agency gi report na phongdokli Yusuk Yol na mamang chahi ki December thada martial law chana hanaba thorang lokhat khibagi mayokta lawmaker sing na April thada impeachment motion pukhatlaga president famdagi lauthokibani Myanmar da so amuka su yuwa hakre Richter scale 4.5 ki changda akanba yuwa habagi thawdo ama Myanmar da thokre National Center for Seismology NCS ki report matung ina ngasi ayu pung 5:36 tabada thawdo adu thokhibani haukiba July 3 chu Myanmar da yuwa habagi thawdo ama thoki chahi sigi March 19 da yamna kanba mawong da yuwa habagi thawdo ama thokhibada Myanmar gi mafam kaya amanga ta thokhibaga loinana Meeoi kaya sikhibani thawdo adugi matung tarakpada mayuma kai leitraba Meeoi lising kaya aruba laina na narakpa yabagi fibam da leire haina World Health Organization na Jackson Warol piba laikre Drug KG ani henbaga konana Meeoi ani fare Assam Rifles ki kangbuna drug puthok pusin tawba Meeoi singi mathakta chatharakpa drive ki matung ina haukiba July 9 da None district ki tupol da drug ka konana Meeoi ani fare hairi pau sina hai faraba Meeoi ani adudagi heroin brown sugar ni haiba tongan ba sapon kef kaya da haptuna purakpa heroin brown sugar 2.193 kilogram ga konana fakat pangamki hariba drug sing asi lupa crore kaya gi belu oigani hairi Mohan Bhagavat amadi Narendra Modi gi mathakta chawna ungkhatnarakpagi mami taraklei luchingba khudingmang masagi chahi 65 surabadi thabaktagi pothafam thoklabani Mohan Bhagavat India ki Prime Minister Narendra Modi amasung RSS ki Jup Mohan Bhagavat ani gi marakta chawna ungkhatnaba wafam kaya mapan thorakpa haurakle luchingba khudingmang masagi chahi 65 surabadi pothafam thoklabani haina Mohan Bhagavat na phongdokre agency gi phangba paw asina hai Nagpur da pangthokiba RSS ki laikhidraba luchingba amada kathokpa lairik ama phongbagi thoramda wafamsi asi Narendra Modi gi maming makti pandana nakchik tegeiraga phongdokhibani thoram maduda mahangna makha tana hai luchingba amana masagi chahi 65 surabadi atopa Meeoi singdasu khudongchaba pifam thokpani wafam asi RSS ki luchingba Moropanda Pingal na mamang thakta gi hauna su phongdokhiba laikhrabani mahak asi yamna phagi tawganba Meeoi ama oirabasu leiba asigidama kathokpada na masak oikiba Meeoi amani mahakna phongdoklamkiba wafam asi yamnamak chumlabani Mohan Bhagavat ki wafam asi da opposition gi maikai degi angakpa poknakhibaga loinana RSS amadi BJP ani gi marakta chawna ungkhatnaba leire haina thajanari hiram asigi matangda Shiva Sena UBT gi luchingba Sanjoy Raut na Hi Prime Minister Narendra Modi na LK Advani Murli Manohar Joshi amadi Jaswant Singha na chingba luchingba sing masagi chahi 65 hek subaga pothahanki Modi masamak amasung Mohan Bhagavat pulakliba September tha asida chahi 65 sugadawribani makhoi gi kanglon asi masa da su chatnabra haiba adukumna yengkhiba mathau tai masegi su mathakta Narendra Modi na handang March thada Nagpur da leiba RSS ki headquarter da chahi cha kaya gi matung da chatluriba adu maha ki thabak tegi pothanabagi khanaba oiramba yai haina panari adum oinama wafam asidi BJP na yakhidabaga loinana Narendra Modi na lakhiba adu maha ki routine oina lakchabani adugumba hiram amataga mari leinade haikiba leikhrabani Congress ke luchingba Abhishek Manu Sinbi na hai BJP amasung RSS na takpi tambiriba para adu masa na su thabak ta onthokpa mathau tai mamang thakta Madarsak Mandalbu masagi chahi 65 sure haiduna thabaktagi pothahanki adubu wafam asidi hauzik palibalenga asigi luchingba singdadi chanagadaba mande haukiba kumja 2023 gi May thada Union Home Minister Amit Shah nadi BJP gi constitution da retirement ki clause amata yaude maram asina Narendra Modi na kumja 2029 fawba adumak luchingba oina leikhini haina phongdokhiba leikhrabani loinana India block na asigumba minamba kaya sijinaraga mikhalda maipak pangamloi haina su phongdokhibani adubu pukning chingsiningai oiba wafam amadi RSS na luchingba Mohan Bhagavat na retirement ki wafam phongdokhiba numit asida Amit Shah masamak su thabaktagi potharaba matung maha ki punsi adu
Beda Upanyas Nainaba Amasung Lawu Singubana Mai Onsingani Haina Fongdokibani, Pau Sina Makata Nahai BJP ki Meitei Gidi Narendra Modi ki retirement ki plan Laiti Haina Kayara Hana Fongdokiba Rabasu, Mohan Vagavana Handak Fongdokiba Wafam Asina Miam the Chowna Chingnaba Pokhale. Panbayabadi Bihar Legislative Assembly ki Mikhal Chahi Asida Pangthokadari, RSS ki Wafam Asida Modi Nanatraga BJP ki Kangbuna Marai Taraklagadi, Bihar ki election Asida NDA na Mai Pakadra, Pakloidra Haibagi Wahang Amalagle. Masigi sumathakta center da paliba BJP gi lenga asisu matam amada hekta tukhiba yabagi mawong ama uba fangle.